ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯒꯤꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯂꯤꯡꯁ ꯑꯃ ꯐꯥꯎꯏ ꯑꯩ ꯑꯦꯛꯇꯔ ꯒꯤꯜꯁꯀꯤ ꯅꯣꯃꯤꯅꯤ ꯑꯣꯏꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯆꯠꯆꯕꯅꯤ ꯑꯦꯛꯇꯔꯅꯤ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯍꯥꯏꯅ ꯐꯥꯎꯔꯒ ꯂꯩꯔꯦ ꯃꯁꯥꯅ ꯀꯨꯝꯖꯈꯤꯕ ꯐꯤल्म ꯑꯃꯒꯤ ꯗꯥꯟꯁ ꯑꯃ ꯃꯁꯥꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯒ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯗ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯁꯥꯅ ꯑꯦꯛ ꯇꯧꯖꯈ꯭ꯔꯤꯕ ꯑꯃꯅꯦꯕ ꯃꯥ ꯐꯤꯂꯝ 30-40 ꯍꯦꯟꯅ ꯀꯨꯝꯃꯛꯑꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯕꯦꯁ ꯅꯝꯕꯔ ꯑꯃ ꯈꯟꯒꯠꯂꯒ ꯑꯗꯨꯝ ꯑꯩ ꯇꯧꯒꯦꯅ ꯍꯥꯏꯕ ꯉꯝꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯄꯨꯛꯅꯤꯡꯗ ꯐꯤꯜ ꯇꯧꯕ ꯐꯥꯎꯏ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯁꯤꯡꯅ ꯑꯦꯛꯇꯔ ꯒꯤꯜꯒꯤ ꯃꯃꯤꯡꯗ ꯑꯦꯛꯇꯔ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯑꯦꯛꯇꯔꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄꯗꯨ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯥꯎꯕꯤꯔꯤꯕꯁꯤꯡꯅꯗꯤ ꯑꯗꯨꯒꯤ ꯏꯀꯥꯏꯕꯗꯨ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯁꯨ ꯂꯩ ꯃꯇꯨꯡꯗꯗꯤ ꯃꯥꯏ ꯄꯥꯛꯅ ꯌꯥꯎꯃꯤꯟꯅꯁꯤ ꯐꯤꯂꯝ ꯐꯣꯔꯝꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯩꯊꯣꯛꯑꯒ ꯃꯥꯏ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯛ ꯎꯠꯄꯤꯔꯝꯕꯗꯨꯅ ꯐꯤꯂꯝꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯇꯣꯞꯄ ꯑꯅꯗꯔ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯗꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯔꯤꯒꯥꯔꯗ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯃꯈꯥ